ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯩꯁꯅꯥꯗꯨ ꯃꯆꯦ ꯌꯥꯏꯐꯕꯤꯒꯤ ꯀꯥꯗ ꯃꯆꯦꯕꯨ ꯍꯧꯗꯣꯛꯄ ꯂꯥꯛꯏ꯫ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯃꯆꯦꯕꯨ ꯀꯧꯔꯛꯏ꯫ "ꯆꯤꯆꯦ, ꯆꯤꯆꯦ ꯇꯥꯕ꯭ꯔꯣ?" ꯌꯥꯏꯐꯕꯤꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯁꯅꯥꯅ "ꯆꯦ, ꯍꯧꯒꯠꯂꯣꯕ, ꯃꯃꯥꯅ ꯍꯧꯒꯠꯂꯣ ꯍꯥꯏꯌꯦ, ꯂꯥꯛꯑꯣꯕꯁꯦ, ꯊꯦꯡꯉꯦ ꯍꯥꯏꯔꯒ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦ ꯌꯥꯏꯐꯕꯤꯒꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯔꯨꯕꯗ ꯌꯥꯏꯐꯕꯤꯒꯤ ꯃꯁꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ "ꯆꯤꯆꯦ, ꯑꯌꯥ, ꯃꯁꯥꯁꯦ ꯁꯥꯒꯠꯂꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯈꯤ꯫ ꯕꯤꯅꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯝꯕꯗꯒꯤ ꯃꯆꯥ ꯑꯇꯣꯝꯕꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯈꯨꯝꯂꯛꯏ꯫ "ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯑꯗꯨꯛ ꯄꯥꯈꯠꯂꯤꯗꯨꯅ?" ꯂꯩꯁꯅꯥꯅ "ꯆꯤꯆꯦꯗꯣ ꯃꯁꯥ ꯁꯥꯒꯠꯍꯧꯋꯦ, ꯂꯥꯛꯑꯣꯕ ꯃꯃꯥ." ꯕꯤꯅꯥꯅ "ꯍꯩꯃꯥ, ꯀꯩꯅꯣꯅꯦꯍꯦ, ꯏꯃꯥ ꯋꯥꯇꯔ ꯕꯦꯒꯇꯣ ꯄꯨꯔꯒ ꯂꯥꯛꯀꯦ, ꯆꯠꯂꯣ ꯆꯣ, ꯅꯪ ꯍꯥꯟꯅ ꯀꯥꯔꯝꯃꯣ ꯆꯣ." ꯂꯩꯁꯅꯥꯅ "ꯍꯣꯏ ꯃꯃꯥ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯑꯃꯨꯛ ꯃꯆꯦꯒꯤ ꯀꯥꯗ ꯂꯥꯛꯑꯒ ꯃꯆꯦ ꯌꯥꯏꯐꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯦꯕꯨ ꯃꯔꯥꯏꯕꯛꯇꯩ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯕꯤꯅꯥꯁꯨ ꯃꯆꯥꯒꯤ ꯃꯈꯣꯡ ꯈꯨꯌꯥꯗ ꯋꯥꯇꯔ ꯕꯦꯒꯇꯨ ꯊꯝꯕꯤꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯌꯥꯏꯐꯕꯤ ꯃꯁꯥ ꯅꯤꯛꯑꯝꯕꯗꯨ ꯃꯁꯥ ꯑꯗꯨ ꯀꯩꯝ ꯇꯧꯗꯕꯤꯗ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯕꯤꯅꯥꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯕꯦꯝꯃ, ꯅꯪ ꯗꯣꯛꯇꯔ ꯑꯃꯇ ꯀꯧꯔꯨꯆꯣ, ꯏꯃꯥ ꯁꯪꯂꯝꯃꯒꯦ." ꯂꯩꯁꯅꯥꯅ "ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯧꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯗꯣꯛꯇꯔ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯕꯤꯅꯥ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯒ ꯃꯆꯥꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯕꯤꯅꯥꯅ "ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯄꯤꯕꯤꯔꯤꯕꯁꯤꯕꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ, ꯏꯃꯥ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯣꯛꯇꯔꯁꯨ ꯂꯥꯛꯑꯦ꯫ ꯗꯣꯛꯇꯔꯗꯨꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔꯅ "ꯏꯇꯩꯃ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯍꯟꯕꯤꯌꯨ. ꯃꯥ ꯍꯟꯗꯛ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗꯕꯩꯅꯦ. ꯃꯁꯥꯁꯦ ꯌꯥꯔꯤꯃꯈꯩꯗꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯍꯟꯕꯤꯒꯅꯨ." ꯕꯤꯅꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ "ꯗꯣꯛꯇꯔ, ꯏꯆꯥꯁꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ?" ꯗꯣꯛꯇꯔꯗꯨꯅ "ꯏꯃꯥ, ꯀꯩꯝ ꯇꯧꯔꯣꯏ. ꯑꯩꯅ ꯏꯔꯤꯕ ꯍꯤꯗꯥꯛꯁꯦ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯕꯤꯌꯨ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ..." ꯕꯤꯅꯥꯅ "ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯗꯣ ꯏꯕꯨꯡꯉꯣ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ." ꯗꯣꯛꯇꯔꯗꯨꯅ "ꯅꯠꯇꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ. ꯑꯩ ꯁꯤꯒꯨꯝꯕ ꯇꯧꯗꯦ. ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯑꯣꯏꯔꯛꯂꯤꯕꯁꯦ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕꯅꯦ. ꯏꯃꯥ, ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨꯀꯣ." ꯕꯤꯅꯥꯅ "ꯐꯔꯦ, ꯏꯆꯥꯒꯨꯝꯕ ꯉꯥꯛꯇ ꯂꯩꯔꯕꯗꯤꯅꯦ, ꯀꯩꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯗꯣ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕ?" ꯗꯣꯛꯇꯔꯗꯨ ꯅꯣꯡꯃꯤ ꯇꯧꯔꯒ "ꯑꯩꯒꯤ ꯃꯤꯡꯗꯤ ꯆꯤꯡꯂꯦꯝꯕ ꯀꯧꯏ ꯏꯃꯥ." ꯕꯤꯅꯥꯅ "ꯐꯔꯦ, ꯏꯃꯥ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ." ꯗꯣꯛꯇꯔꯗꯨꯅ "ꯍꯣꯏ ꯏꯃꯥ, ꯑꯩ ꯑꯃꯨꯛ..." "ꯍꯣꯏ." ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯆꯤꯡꯂꯦꯝꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯕꯤꯛꯀꯤꯗꯨ ꯔꯣꯀꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯔꯤꯡ ꯑꯃ ꯑꯅꯤ ꯆꯠꯄꯒ ꯄꯥꯏꯈꯠꯂꯛꯏ꯫ ꯔꯣꯀꯤꯅ "ꯍꯜꯂꯣ ꯚꯥꯏ." ꯕꯤꯛꯀꯤꯅ "ꯚꯥꯏ, ꯉꯁꯤꯗꯤ ꯀꯣꯂꯦꯖ ꯆꯠꯂꯔꯣꯏꯁꯦ. ꯑꯩꯈꯣꯏꯈꯩ ꯕꯖꯥꯔꯗ ꯑꯣꯏꯅ ꯐꯤꯔꯣꯜ ꯂꯩꯔꯨꯔꯁꯦꯕꯀꯣ, ꯑꯩꯒꯤ ꯕꯣꯜ ꯁꯥꯟꯅꯕꯒꯤꯅꯦ." ꯔꯣꯀꯤꯅ "ꯍꯣꯏ, ꯑꯩ ꯃꯣꯏꯗ ꯄꯥꯎ ꯄꯤꯔꯒꯦ, ꯑꯗꯨꯒ ꯂꯥꯛꯑꯒꯦꯀꯣ." ꯕꯤꯛꯀꯤꯅ "ꯈꯔ ꯊꯨꯅꯅꯤꯀꯣ." ꯑꯁꯨꯝꯅ ꯀꯣꯜ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯛꯀꯤꯗꯨ ꯃꯌꯥꯝꯕ ꯊꯣꯏꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯐꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯗꯨ ꯕꯤꯛꯀꯤꯗ ꯌꯦꯡꯗꯕꯤꯗ "ꯀꯩꯗꯧꯔꯒꯦ ꯅꯅꯥꯎ? ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯕꯤꯛꯀꯤ ꯂꯠ ꯇꯧꯔꯒ ꯀꯩꯅꯣꯅꯦ ꯇꯥꯃꯣ." ꯊꯣꯏꯍꯦꯟꯕꯗꯨ ꯆꯦ ꯆꯥꯡ ꯁꯨꯔꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯅꯥꯎꯗ ꯌꯦꯡꯂꯒ "ꯀꯩꯗꯧꯔꯒꯦꯕ ꯅꯅꯥꯎ ꯅꯪꯕꯣ?" ꯕꯤꯛꯀꯤꯅ "ꯇꯥꯃꯣ, ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯣ, ꯑꯩ ꯕꯣꯜ ꯁꯥꯟꯅꯕ ꯌꯥꯎꯗꯣꯏꯅꯦ, ꯑꯗꯨꯏ ꯗ꯭ꯔꯦꯁ ꯂꯩꯒꯦꯕ." ꯊꯣꯏꯍꯦꯟꯕꯗꯨ ꯃꯃꯥꯏ ꯑꯗꯨ ꯕꯤꯛꯀꯤꯗ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯒ "ꯀꯌꯥꯅꯣ?" ꯕꯤꯛꯀꯤ ꯇꯞꯅ "ꯇꯥꯃꯣ, 10K ꯄꯤꯌꯣ." ꯊꯣꯏꯍꯦꯟꯕꯅ "ꯍꯩꯃꯥ, ꯑꯗꯨꯗꯤ ꯌꯥꯝꯃꯟꯗ꯭ꯔꯥ?" ꯕꯤꯛꯀꯤꯅ "ꯇꯥꯃꯣ, ꯑꯩꯒꯤ ꯍꯥꯟꯅꯒꯤꯗꯣ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ, ꯑꯗꯨꯏꯅꯦ, ꯂꯩꯔꯤꯀꯥꯟꯗ ꯄꯨꯂꯞ ꯂꯩꯍꯧꯒꯦꯕ." ꯊꯣꯏꯍꯦꯟꯕꯗꯨ ꯄꯣꯀꯦꯠꯇꯒꯤ ꯃꯅꯤ ꯕꯦꯒ ꯑꯗꯨ ꯂꯧꯊꯣꯛꯑꯒ "ꯁꯦ, ꯌꯥꯔꯕ꯭ꯔꯣ?" ꯕꯤꯛꯀꯤ ꯍꯔꯥꯎꯅ "ꯍꯣꯏ ꯇꯥꯃꯣ, ꯌꯥꯔꯅꯤꯌꯦ." ꯊꯣꯏꯍꯦꯟꯕꯅ "ꯅꯅꯥꯎ, ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ, ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯧꯀꯣ." ꯕꯤꯛꯀꯤꯅ "ꯍꯣꯏ ꯇꯥꯃꯣ." ꯊꯣꯏꯍꯦꯟꯕꯅ "ꯐꯔꯦ, ꯆꯠꯂꯨꯔꯣ ꯆꯣ." ꯑꯁꯨꯝꯅ ꯕꯤꯛꯀꯤ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯛꯀꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ
ꯊꯥꯖ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯜꯂꯒ ꯃꯕꯨꯡ ꯑꯍꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩ꯫ ꯊꯣꯏꯍꯦꯟꯕ ꯃꯆꯟꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯦꯡꯂꯒ ꯂꯩ꯫ ꯊꯥꯖꯅ "ꯇꯥꯃꯣ, ꯅꯣꯛꯁꯤꯟꯅꯕꯅꯒ ꯀꯥꯟꯅꯔꯣꯏ, ꯄꯩꯁꯥ ꯄꯤꯔꯛꯑꯣ, ꯇꯥꯃꯣ ꯆꯥꯅ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯌꯥꯕ, ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛꯀ ꯅꯤꯔꯗꯤꯅꯦ ꯁꯨꯡꯄꯤ ꯄꯤꯕꯤꯗꯦꯕ." ꯊꯣꯏꯍꯦꯟꯕ ꯃꯆꯟꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯄꯗ ꯂꯣꯏꯔꯦ꯫ ꯊꯥꯖ ꯁꯥꯎꯅ "ꯇꯥꯃꯣ, ꯅꯣꯛꯄ ꯌꯥꯔꯣꯏ, ꯁꯠ ꯄꯤꯔꯛꯑꯣꯀꯣ." ꯊꯣꯏꯍꯦꯟꯕꯁꯨ ꯂꯨꯄꯥ 500 ꯂꯧꯊꯣꯛꯑꯗꯨꯅ ꯄꯤꯔꯛꯏ꯫ ꯊꯥꯖ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕ ꯃꯆꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯑꯒ ꯂꯩꯍꯧꯏ꯫ ꯃꯦꯝꯆꯥꯅ "ꯍꯩꯃꯥ, ꯆꯦꯟꯈ꯭ꯔꯦꯅꯦ, ꯆꯥꯛꯀ ꯆꯥꯈꯤꯗ꯭ꯔꯦꯕ, ꯑꯆꯧꯕ ꯅꯪꯅꯅꯦ ꯄꯤꯃꯟꯗꯅ ꯄꯩꯁꯥꯁꯦꯀꯣ." ꯊꯣꯏꯍꯦꯟꯕꯗꯨ ꯃꯁꯥ ꯑꯗꯨ ꯅꯣꯟꯊꯔꯝꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯃꯁꯥ ꯑꯗꯨ ꯊꯦꯛꯇꯣꯛꯑꯒ ꯑꯃꯨꯛ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯃꯥꯗ ꯌꯦꯡꯂꯒ ꯊꯣꯏꯍꯦꯟꯕꯅ "ꯏꯃꯥ, ꯑꯩ ꯊꯕꯛ ꯆꯠꯂꯒꯦ, ꯆꯥꯛ ꯊꯤꯕꯤꯔꯨꯔꯣ." ꯃꯦꯝꯆꯥꯅ "ꯍꯣꯏ ꯊꯤꯔꯒꯦ." ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯊꯣꯏꯍꯦꯟꯕ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯕꯤꯛꯀꯤ ꯍꯣꯏꯗꯨ ꯄꯣꯠꯆꯩ ꯂꯩꯕ ꯂꯣꯏꯔꯒ ꯀꯣꯂꯦꯖ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯍꯧꯅꯔꯗꯨꯅ ꯒꯦꯠ ꯃꯅꯥꯛꯇꯨꯗ ꯂꯦꯞꯄꯒ ꯂꯩ꯫ ꯕꯤꯛꯀꯤꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯟꯅꯔꯒ "ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯅꯠꯇꯦ, ꯀꯩ ꯂꯩꯒꯦꯕ? ꯑꯣꯖꯥꯈꯩꯅ ꯎꯔꯒ ꯐꯖꯅꯤꯕ." ꯌꯥꯏꯅ "ꯍꯣ, ꯈꯪꯖꯩꯌꯦ, ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ." ꯕꯤꯛꯀꯤꯗꯨ ꯀꯩꯝ ꯈꯨꯝꯗ꯭ꯔꯦ꯫ ꯁꯨꯛꯇꯣꯛꯑꯒ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯔꯛꯄꯗ ꯎꯔꯦ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨ꯫ ꯁꯥꯇꯤꯟꯁꯨ ꯌꯥꯎꯗ ꯅꯨꯡꯁꯥ ꯁꯥꯕꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯃꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯛꯆꯤꯟꯅꯗꯨꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯦꯞꯂꯤꯕ ꯑꯗꯨ ꯕꯤꯛꯀꯤ ꯃꯃꯤꯠ ꯀꯨꯞꯇꯦ, ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ, ꯑꯁꯨꯛ ꯐꯖꯕꯤ ꯎꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯏ ꯁꯨꯝ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯕꯤꯛꯀꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯏꯀꯥꯏꯕꯣꯏ ꯀꯤꯖꯕꯣꯏ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯃꯆꯤꯜꯗꯁꯨ ꯇꯞꯅ ꯁꯣꯟꯖꯩ꯫ "ꯑꯁꯤꯕꯨ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯜꯂꯦꯗ. ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯋꯥꯅꯦ?" ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯕꯤꯛꯀꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯈꯪꯕꯣꯏ ꯀꯤꯕꯣꯏ꯫ "ꯏꯃꯥ!" ꯕꯤꯛꯀꯤꯅ ꯇꯞꯅ "ꯀꯩꯗꯧꯔꯒꯦ ꯈꯪꯂꯤꯗꯨꯅ?" ꯅꯨꯄꯤ ꯑꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ "ꯀꯩꯝ ꯇꯧꯗꯦꯗ." ꯕꯤꯛꯀꯤꯅ "ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯕꯤꯛꯀꯤ, ꯁꯨꯝ ꯇꯤꯟꯅꯁꯦ ꯌꯥꯕ ꯅꯠꯇ꯭ꯔꯥ?" ꯅꯨꯄꯤ ꯑꯗꯨꯅ "ꯌꯥꯏꯌꯦ, ꯑꯩꯒꯤꯅ ꯂꯩꯁꯅꯥ ꯀꯧꯋꯦ." ꯕꯤꯛꯀꯤꯅ "ꯑꯣ, ꯑꯗꯣ ꯅꯝꯕꯔ ꯑꯝꯇ ꯄꯤꯒꯦꯔꯥ? ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ, ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯅꯕꯅꯦ ꯃꯔꯛꯇ." ꯂꯩꯁꯅꯥꯅ "ꯌꯥꯏꯌꯦ, ꯍꯥꯏꯔꯛꯑꯒꯦ." ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯅꯝꯕꯔ ꯍꯥꯏꯈ꯭ꯔꯦ꯫ ꯕꯤꯛꯀꯤꯅ "ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ..." ꯂꯩꯁꯅꯥꯅ "ꯍꯣꯏ." ꯑꯁꯨꯝꯅ ꯕꯤꯛꯀꯤ ꯍꯔꯥꯎꯅ ꯂꯥꯛꯏ꯫ ꯃꯌꯥꯝꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯂꯤꯕꯅꯤ꯫ ꯕꯤꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ "ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯗꯨꯕꯣ?" ꯃꯌꯥꯝꯗꯨ ꯄꯨꯟꯅ "ꯍꯩ, ꯃꯣꯏꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ." ꯕꯤꯛꯀꯤꯅ "ꯌꯥꯔꯦꯀꯣ, ꯇꯥꯅꯤꯡꯗꯦ ꯑꯝꯇ." ꯌꯥꯏꯅ "ꯏꯃꯩ, ꯆꯠꯂꯤꯅꯦ, ꯑꯁꯤꯔꯣ ꯅꯪꯅ ꯍꯥꯏ ꯅꯨꯄꯤꯁꯦ?" ꯕꯤꯛꯀꯤꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯔꯣꯀꯤꯅ ꯁꯠ "ꯑꯁꯤꯁꯤꯅꯦ, ꯅꯩꯗ꯭ꯔꯣ?" "ꯌꯥꯏ, ꯌꯥꯝ ꯐꯖꯩ, ꯑꯩꯗꯤ ꯑꯩꯅ ꯀꯣꯏꯒꯦ ꯈꯜꯂꯒ." ꯕꯤꯛꯀꯤꯅ ꯌꯥꯏꯒꯤ ꯃꯀꯣꯛꯇ ꯀꯣꯛ ꯂꯥꯎꯅ ꯀꯛꯁꯤꯍꯜꯂꯒ "ꯍꯩ, ꯈꯨꯠꯂꯥꯏꯕ ꯃꯥꯟꯕ, ꯌꯥꯔꯦ, ꯁꯛꯁꯤꯒꯀꯣ, ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯌꯥꯏ ꯃꯀꯣꯛ ꯑꯗꯨ ꯅꯥꯜꯂꯒ "ꯑꯌꯣ, ꯅꯥꯏꯅꯦ." ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯅꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯦ꯫ ꯂꯩꯁꯅꯥ ꯃꯆꯦ ꯌꯥꯏꯐꯕꯤꯒꯤ ꯀꯥꯗ ꯃꯆꯦꯕꯨ ꯁꯪꯕꯤꯔꯤ꯫ ꯌꯥꯏꯐꯕꯤ ꯇꯨꯝꯂꯝꯕꯗꯩ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯄꯗ ꯂꯩꯁꯅꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯃꯥ, ꯇꯨꯝꯃꯨꯔꯣꯗꯅ, ꯊꯦꯡꯉꯝꯃꯅꯤ." ꯂꯩꯁꯅꯥꯁꯨ ꯎꯏꯔꯝꯕꯗꯒꯤ ꯃꯆꯦꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯎꯏꯔꯤ ꯇꯧꯔꯒ "ꯆꯤꯆꯦ, ꯌꯥꯅꯤꯌꯦ, ꯆꯤꯆꯦ ꯑꯗꯨꯝ ꯇꯨꯝꯃꯣꯕ, ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ." ꯌꯥꯏꯐꯕꯤꯅ "ꯍꯩꯃꯥ, ꯆꯣ, ꯌꯥꯔꯦꯕ, ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ." ꯂꯩꯁꯅꯥꯗꯨ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯌꯧꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯩ, ꯑꯗꯨꯒ ꯋꯥꯆꯞꯇ ꯆꯪꯂꯒ ꯃꯦꯁꯦꯖ ꯂꯥꯛꯄꯁꯤꯡꯗꯨ ꯌꯦꯡꯉꯤ꯫ ꯁꯣꯝꯗ ꯕꯤꯛꯀꯤꯁꯨ ꯇꯨꯝꯗ꯭ꯔꯤꯕꯅꯤ꯫ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯍꯥꯏꯅ ꯊꯥꯕ ꯑꯗꯨ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯕꯗꯨꯗ "ꯑꯣꯟꯂꯥꯏꯟꯒ ꯂꯩꯌꯦ, ꯃꯦꯁꯦꯖ ꯊꯥꯖꯤꯟꯒꯦ." ꯕꯤꯛꯀꯤꯅ "ꯍꯥꯏ." ꯂꯩꯁꯅꯥꯗꯨ ꯅꯝꯕꯔ ꯁꯦꯞ ꯂꯩꯇꯕꯗꯨꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯨ ꯀꯅꯥꯅꯣ ꯈꯜꯂꯤ, ꯑꯗꯨꯒ ꯃꯥꯁꯨ ꯍꯜꯂꯤ꯫ "ꯍꯜꯂꯣ, ꯀꯅꯥ?" ꯃꯦꯁꯦꯖ ꯍꯜꯂꯛꯄꯗꯨꯗ
Bikidi loire haraubana nomi taraga amuk hale. Bikina aine ngasai number lokibado Biki Leisnana wakalda khale masigi fazabase wara o khangjaudre saunuka saudeda ado chak charaba chare nangdi aisu chare kai matel charge Leisnana kangsoi noidi Bikina ironba maga kango maga o ado samje sehi kya surage Bikina nokpagi emoji ma hablaga 21 sure nangdi Leisnana aina 20 changa ine o amuk tumina laikre minute ahumuki leiraga Leisnana message tharai ado ai tumage dabike ai amuk thanarase somda Biki message adu paraga nomi adum tawduna lei dabiki kaina korokpa duda masadu kaino matawre angau badawna pangnok tanu ngayak leiraga message sali okay asumna numit khara hawkre Bikiga Leisnaga sum loinarakpana nungsinakre asuki matik nungsine yaifabisu masa khara faraduna magi thabak adumak chetle yaifabi school gi ojani ma ojawai basi hana pamlamde adubu mamana ojawai ba pamjaba duda maso adumak yarabani chahi mahilakle ojawai ba college na ba haiduna loisali mama binana machagi manakta laklaga imadi bra faraga chatlu haraga yaifabi sari edu sena tablapna mama dari ima ai chataba tha farak tore school gi exam su kuidrabani adunane aina chatke harise binana fare chaluro yaifabina ima ai chalukige ko yaifabi su school da chekre nakan namadana Robert tu phone da kanagumba maga wari sari Robertna nangna phone abasilo aigidi nangwanda WhatsApp sinarabani phone adu dai nupa amana boss marin yam khai haidu waiba sungayade Robertna fare duwardi losingro nupa aduna hoi boss Robert phone adu thamaga akhaba mino amaga loinana Robertna Mr. Thoyenba nangne yonda tawkiba adugi lamane kaisu laitaba nangumana aingondaga singnaba sai aina kaidorake habada yengo boss assamdagi lakadaba pochingdo kamaina taw habano nakandagi nupa man hairakpani Robert mamaidi onsilakte paw phongnarabane aina aduga wa maigi noi andak matangse cheksilo aina siliba plan se ngai paktaba yadabane nupa aduna funny boss nupa adasu thokre Robert machinadu haivet chikhalaga noi aina khaidorage habada nang yengo college ki gate aduda Biki ga Leisnaga wari sana duna janglai Bikina kai mathel charake Leisnana uti chare Bikina kanana thongino Leisnana mamana Bikina nangdi he drive Leisnana haye ado exam kuitrena mamana thonge Biki noga ha yaina lairik favanina Leisna do noga yare asumna aniduna noktuna lakpo bada yaina laknari ayengba khoigisu khara khanbana fabra khaliko Bikina som chapra yaina au chae prok chae thoibana yare tumina layomta yaina somda nupigi side da anuna yadeko mengidi leijaba kaisa Leisnana yare Soniana leitaba khoidi chakche ko Premikana aima leitragana asigi yaisa asiga khangnaro kaina khadangsu manaje Sonia fukhawalaga mukhanga dumelaga Premier nangyam horokano ko mi ibungne ekhoi domchagi machane se Premina adunani ne khadanga manaise Soniana yare asumna class loreduna mayamadu hanagre somda yaifabidu poche kita lege haina bazar da lairi mana dum chatpada magi tungda nupa amana mamai khumduna adumak ine yaifabisu khangnaduna pakhatna makhong adu khongkap launa thanglaga adumak chali asum chalingai yaifabigi khudang adu paiduna nupa amana chinglaga chali
नुपा अदुसु याइफबिना चटखिबा मफम अदु उहौद्रदुना अदुमक चखरे याइफबिदु चखरबा हाइदुना येंगी अमु नुपा अदुदा येंगलकपदा डॉक्टर चिंगलेंबदु ममाइदा खुमनिबा फी अदु लौथोअदुना नंग याइफ नत्रो याइफबिना माने सर डॉक्टर चिंगलेंबना अई नंगना कन्ना चखिबदा अदु बै तानारकपने अदो कनानो हजिकी नुपादो याइफबिना खंगदिए डॉक्टर मा कनानो हाइबा चिंगलेंबना फरे अई थिंबिरमगे याइफबिना यानी डॉक्टर अई गाड़ी यौरए चिंगलेंबना फरे अई नंगी युमफाव थिंबिरगे नंगी नतुंगदा गाड़ी से तमना तमना इंदरगे हजिकी मतमसे कइनोमा तौरबने चलो गाड़ी दो अईगी मांग थारगा थौरो याइफबिना होय होय डॉक्टर असमना याइफबिना मांग थादना अदुमक मयुमदा चली तुंगदना चिंगलेंबा सुइनरई याइफबिना गाड़ी थौजिनख्रबा तुंगदा मासो अदुमक चटख्रे असमना थोयेनबसु ऑफिस आवर लोरदुना मयुमदा हलई मागी कागी थोंगदु हांगदुना हे कानसिनबगा मकोग अदु ngaurduna मखादा फमथख्रे मेमचा पाखना मचागी मनाक्ता चिनसिलई अचौबा थोयेनबा मकोग अदु पाइरगा वाल अदुदा ngaथरगा ले मेमचा याम पाखना मचाबु कोवी थाजसु स्कूल हलकपगा तोरमिबा मतौ अदु बदा पाखना मासु चिनसिलई तमो